IDB singi oiba mayum de sangjana bu khana matamda nongmai kapokpagi khotpagi tangdu laitadaba pibam ama oiri yamna boiling oiba condition si yamna patabu oibinina census pangthokpu matamda khajitang free and fair oiroi daba leibanina aikhoigi just and fair haidare koina achumba kanglona madu tobiu haibagi State asida hauzik thokliba irang loinana mamangda census pangthokhiba matamda ashoibe kaya yaukibaduna maram oiraga Register General of India gi mityang makhada state asida census pangthokpaga loinana delimitation tawgani hairiba se achumba khongthang oiroi haina campaign for just and fair delimitation committee gi maikai gi thamlakli Imphal East ki Kongbada laiba CSS ki office ta pangthokhiba paugi mifam amada committee asigi convener Jitendra Ningombana Manipur yauna laiba gasida laiba state pumba mathang chahi gi January 15 fawbada census tawbaga loinana delimitation pangthoknaba Register General of India gi maikai digi khanghanba laikre Manipur gi oina me ahum dagi hauduna ngasi fawba chatharakliba irang asina maram oiraga miyoi kaya mayum makai thadokuna relief camp singda changjafam lauduna lairi ngasi fawba district amaga changnaba yadaba fibam amada laibagi mathakta aranba maongda chathakiba kumjali singaniga subna amadi lisingani taraga mathoida census na maram oiraga population imbalance ki achauba wathok amasu laiki masigi mathakte kui dringai de Indo Myanmar border area da illegal immigrant kaya detect tawbagi wafamsu laiki haina phongdoki census pangthokpaga committee asina athingba piba laite haiba wafam Jitendra na thamladuna Adubu census tawdringai mamangda illegal oiriba miyoising asi hana khangdoknaba amadi thindokkhibagi damak India laingakna mechanism ama puthoktuna thabak pangthokpa changi hairakli India Pumugi on a Torkadabusida, Tawdaba Yadi, Haina Toxakosi, a Kogi Maki, Achuma Tobu, Habotamsida, Asumo Maki, Uru, the Bugi, Moong Murakba, Karigino Habomatamda, Nasimaksu, Narangsu, Habatare, Koi Manipur, so Bawatok Amoori, Maru in IDB Singi Oiba, Mayum the Sanjana Buhana Motamda, no way Kapokpagi, Korpagi, Tangdulata, but people Mamori, Yamna boiling Oiba, conditioncy on the Patabu, Oibinina, Census Pangtopotamda, Katitan free and fair, Oiro, double labelina, a Kogi, just in the fair. Haidare koina achumba kanglona madu tawbiu haibagi tim lejeriba aikoina achumba kanglona tawbiu haidana mari leinena ba aikogi Manipur government ki census department Manipur ki lenga amadi India government ki maikaida achumba kanglona tawbiu